ꯊꯃꯣꯏꯗꯒꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯅꯦ ꯑꯩꯅ ꯅꯝꯃꯩ ꯕ꯭ꯂꯣꯒꯁꯦ ꯅꯨꯡꯗꯥꯡꯒꯤ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯀꯩꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯥꯒ ꯂꯣꯏꯅꯅꯅꯦ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯃꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯍꯥꯏꯁꯤꯁꯨ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯇꯤꯟꯅꯩꯅꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯡꯒ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯃꯣꯏꯒꯤ ꯋꯥꯏꯐꯁꯤꯡ ꯀꯩꯀꯥ ꯃꯌꯥꯝ ꯄꯨꯔꯝ ꯌꯥꯎꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯥꯔꯇꯤ ꯃꯆꯥ ꯑꯃꯈꯛ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯏ ꯌꯨꯝꯗꯒꯤ ꯊꯣꯛꯑꯦ ꯑꯗꯨꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯄꯣꯔꯛꯇꯔꯦ ꯀꯩꯅ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯥꯗꯣ ꯃꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯉꯥꯡꯗꯨꯗꯤ ꯄꯣꯔꯛꯇꯔꯦ ꯃꯕꯣꯛꯅꯁꯨ ꯌꯥꯗꯦ ꯑꯉꯥꯡꯗꯣ ꯄꯨꯔ ꯆꯠꯄꯗꯣ ꯑꯉꯥꯡ ꯊꯅꯝꯃꯣꯏ ꯑꯩꯈꯣꯏ ꯆꯠꯀꯦꯔꯥ ꯖꯍꯥꯝ ꯆꯠꯄ ꯑꯗꯨꯗꯣ ꯃꯁꯨ ꯅꯨꯄꯥꯗ ꯊꯅꯝꯃꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯅ ꯂꯝꯕꯤꯗ ꯆꯠꯆꯩꯌꯦꯕꯀꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯌꯨꯝꯁꯤꯒ ꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯀꯩꯀꯩ ꯇꯧꯕꯁꯤꯡ ꯁꯤꯜꯆꯔ ꯇꯥꯎꯟ ꯃꯅꯨꯡ ꯆꯪꯉꯦꯕ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯇꯔꯥꯄꯨꯔ ꯆꯠꯇꯣꯏꯅꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝꯁꯦ DSA ꯒ꯭ꯔꯥꯎꯟꯅꯦꯕ ꯑꯁꯤꯒ ꯑꯦꯛꯁꯄꯣ ꯃꯦꯂꯥ ꯇꯧꯋꯦꯕ ꯆꯪꯗ꯭ꯔꯦ ꯉꯁꯤꯕꯨꯗꯤ ꯌꯥꯝ ꯊꯦꯡꯉꯕꯅꯤꯅ ꯁꯤꯒꯤ ꯃꯐꯝꯁꯤꯒ ꯑꯦꯛꯁꯄꯣ ꯃꯦꯂꯥ ꯇꯧꯋꯤ ꯐꯨꯠꯕꯣꯜꯁꯨ ꯁꯥꯟꯅꯩ ꯁꯤꯒ ꯃꯌꯥꯝ ꯇꯔꯥꯄꯨꯔꯒꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯤꯗꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯑꯗꯨꯝ ꯇꯧꯅ ꯊꯥꯗꯅ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯩꯕꯁꯦ ꯃꯆꯦꯠ ꯇꯧꯅ ꯊꯥꯅ ꯋꯥꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯅ ꯌꯥꯗ꯭ꯔꯤꯑꯕ ꯑꯗꯣ ꯅꯣꯏꯁꯨ ꯆꯠꯀꯦ ꯆꯠꯂꯨ ꯃꯁꯨꯁꯤꯗꯤ ꯄꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝꯅꯦ ꯄꯨꯅꯤꯡꯗ꯭ꯔꯦ ꯃꯁꯥꯁꯨ ꯁꯥꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯌꯨꯛ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪꯁꯨ ꯇꯧꯕ ꯅꯨꯡꯗꯥꯡꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯍꯜꯂꯛꯄꯁꯨ ꯈꯔ ꯊꯦꯡꯉꯅꯤꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ 7 ꯇꯥꯗꯣꯔꯦ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯆꯥ ꯊꯛꯑꯒ ꯇꯧꯔ ꯍꯜꯂꯛꯇꯣꯏꯅꯣ ꯑꯗꯨꯗꯨꯅ ꯑꯉꯥꯡ ꯌꯥꯎꯕ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯁꯨ ꯂꯥꯞꯄꯦꯕ ꯊꯥꯞꯄꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯧꯔꯦ ꯍꯧꯖꯤꯛ ꯇꯔꯥꯄꯨꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯪꯉꯅꯤ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯔꯥꯄꯨꯔ ꯖꯦꯇꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯃꯥꯡꯗꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯇꯤꯀꯦꯒꯤ ꯃꯥꯒꯤ ꯌꯨꯝ ꯃꯃꯥꯡꯗꯅꯦꯕ ꯑꯗꯨꯅ ꯌꯥꯝ ꯊꯦꯡꯅꯔꯛꯀꯦ ꯃꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯦꯡꯅꯔꯛꯑꯦꯕ ꯑꯩ ꯃꯃꯥꯡꯗ ꯂꯦꯞꯄꯅꯦ ꯒꯥꯔꯤꯁꯦ ꯆꯪꯈꯤꯗꯣꯏꯅꯦꯕ ꯃꯃꯥꯡꯒꯤ ꯒꯥꯔꯤꯁꯦ ꯃꯃꯥꯡꯒꯤ ꯒꯥꯔꯤꯁꯦ ꯆꯪꯈꯤꯗꯣꯏꯅꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯩꯔꯦ
Hi toro. Yvonne, hi toro. Hi. Chicken salmi. Hi. Hi toro. हाँ 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 लेग पीस चाहिए मुझे सिगना हिंगा नपी सुन सोइरा तौना ले रंगे सुन हाइना ना थोंगी डेविड हाई तौरो ना सिगना nga ni ko thong ya sigana nga thong ba nga thong ha sigana ko heroine sing hai ko no Gano hai Corona? Hi Corona. Napamoi wam da haibirong na ay channel sa imam da. Nangi da mangga karen plug ape. Hi man. Video ko subscribe karo. Like karo. Hai đâu rồi? Hai đâu rồi? Nó hai đâu rồi? Anh cái ý em nha, đi chơi cái này rồi. Hai rồi. Hai rồi. Hai rồi. Ai cái đó không biết bắt sao nó bắt được. Nó ta được xin đấy em nghĩ nó bắt nào mà. Ma'am, sida laga ay nupa na chicken thong ka rin. Kasi masumi. Mau ba ho gale? Adan. Nako man. Mau ba ho gale kare ho ji. Dan matang nungun ka lagi kare ka tawba sin mai da. ꯑꯍꯥꯟꯕꯗ ꯉꯧꯊꯣꯛꯑꯝꯃꯦ ꯅꯨꯄꯥꯅ ꯃꯊꯪꯗꯅ ꯅꯤꯇꯨꯒꯤ ꯔꯦꯁꯤꯄꯤ ꯇꯧꯊꯗꯣꯔꯦ ꯅꯤꯇꯨꯅ ꯊꯣꯡꯗꯗꯣꯔꯦ मैक्सिमम मैंने अभी तक 8 जन के लिए बनाया आज तो मतलब 20 जन के लिए पहली बार कोई बात नहीं बना अगर अच्छा ना भी लगे बहुत अच्छा है अच्छा होगा थोंदारसनो तो लरगा टेस्ट तो तौरगा मा थोंरगा कमाई तौगे हाइदो टेस्ट तो अदो आई हाइरके ग्रुप mana san sai ta phong mare ngang group sigana wow wow karot sade tagala ओए सना पापा का संग ने पापा का चलो चलो Solo más canción.
पवन भी बहुत सही है। अरे आप थोड़ा हटो तो, मुस्कुराओ नहीं। यार क्या स्वेटर पहन के लग रही थी, इतनी सेक्सी लग रही है। अभी आपको स्वेटर उतारना पड़ेगा। अच्छा ये किस बनती है ना। नीतू तो सनी देओल का होगा। गाना खत्म। मैं होजी सक्साबा लोरे अखोई होजी फ्रेंड्स मैं पूरा मक्का मोय थनमा चलनी अखोई जुम से थापनी थेंगे बको बाय बाय से मैं पूरा बाय तरह से बाय 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 तरह से तो ये वाला काटना मत, ठीक है? हां नहीं काटना ऐसे काटता नुका तौड़े याद नहीं काटता होता है। सब्सक्राइबर्स मैं क्या बोल रहा हूँ, मतलब जूलिया बहुत सुंदर है, प्लीज इनको सब्सक्राइब कीजिए। जल्द से जल्द सब्सक्राइब कीजिए, ठीक है? मेरे तरफ से भी, मतलब जो मेरे को जानते हैं प्लीज सब्सक्राइब कीजिए। थैंक यू ठीक है आई खरे मैं पूरा मक अदोनी जुम चलागे होजी चला दुम देखमिनासी चलागे जुम जौरानी चलनी थोनी बाय प्यू बाय से मैम अखोई हुजिक कनो तौना चाना थंगना तौना लोइरगा जुम हल्ले याम थेंगे हुजिक नुंथांगी पुंग 11:37 तारे अजी 11:37 तारे अदोनी नुंसु नुंगाइरे लांगसु लांगमना आइगी वीडियो से असिगी ब्लॉग से दी जामना लांगबगा कनो तौबगा दुम ओइदोरेबको अदोनी फरे मैम से हरे थमजरगे यामनसु थेंगे अदोनी मैमना नुसिबिदना आइगी चैनल सिबु लाइक सब्सक्राइब एंड शेयर तौबिबको कमेंट से तुम हाइबियो नुंगाई दे हैना अदोनी फरे मैम थमजरगे बाय।